Hello guys, welcome back to my channel. Ngasi aina haijagadariba si mangda nongsa ubagini. Mangda nongsa uba si situation khudingma control dal lai haiba aduga punsigi thabak relation pumna makta haiba di pochai khudingma aikhoi gi khutta controller lai haiba duneba. Lion uba si transformation nga chumari laine haide aikhoi da ahongba lakpa adu singa chumari laine hai neba. Asisida aina makhal khara khaidok charamge nongsana tapna ingna leiba uragana isagi thabak adagi relationship personal growth ta aphaba kaya piri isagi strength khanglakpagi matam oire haibadugi message adu piri aduga nongsa aduna attack tawbagi mawongda uragana isagi punsida challenge kaya ama lakani punsida thabak mafamda awaba thengnaba relationship ta awaba challenge kaya thengnari aduga ꯑꯩꯈꯣꯏ ꯍꯧꯖꯤꯛ personal life ꯇꯁꯨ ꯑꯗꯨꯝ stress ꯂꯩꯕ ꯈꯪꯗꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯨꯒ ꯅꯣꯡꯁꯥ ꯑꯗꯨꯅ friendly ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯎꯔꯒꯅ emotion situation ꯈꯨꯗꯤꯡꯃꯛꯀꯤ ꯏꯁꯥꯗ ꯏꯁꯥꯒꯤ controlꯒꯤ ꯃꯈꯥꯗ ꯂꯩ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯐꯕ lesson ꯀꯌꯥ ꯑꯃꯁꯨ tamba phangani achumba lambida chatpa aduga isagi thauna hengat hanba haisingba hengat lakpa adu mayam du piri aduga nongsa aduna phazilaga thamba uragana isagi karigumba amada punduna thamba khangde aduga isagi feelings oibe yai aduga isagi thabak ama tawba khangde aduga society da oibe yai break lawba mathau tare asigumba haidi negative energy personal natraga professional mafam kayada negative energy khara phawba nungaitaba. Thank you guys for watching my video. Please subscribe my channel and do likes and comments.